Mami TV News meeting tabiriba khwai pumnamakpu atom susmitana ikoknona khurumzari. Ngasigi phongkiba pauche singdagi Khomjinba paudam lobirasi. Haukiba pungkun gamari asida thokiba thodok wathok sing ahanbada pungnafam pauche dagi lakhatjari. Yonba Honaba Manipur State Veterans Corporation Limited Lingbada Ayaba Pikre. State KNOC Yaudana CBSC the affiliation Piba Yade Piram Labadi from Tadok Naba Sem Sare, Haidiba Pausing Asina Pokna from Gimaruba Pausing Wedi, Makasa Trakboina. Mahiroi Hat Pata Chinabani Haina Faki was in Tausinari Bra Hainingi, Why Joy. Kangluk ke Irang na maram oiraga manung from Kangdana Ladyba Mahiroi ani Kanglaton Birom the Chat Kibadigi Tiva Kangdana Ladyba Makoipu, Hat Pata Chinaba, Mi Fare, Hai Kraga, Asiba Hakchang Putopang Driba Sinadi, Makoi Adu Asing Bami Hatpa, Natraga, Tausinari Bra Haina, BJP Gimapung Oina Saugat Liba NPP, National People Party Gi National Vice President, Ex-Minister Yumnam Joy Kumana Fongdokre. Mahak na makata na hai hauzik thok liba irang asigi manungda laikidraba singi tha taret hena lauba yada na lairakliba furup animaki asiba hakchang sing moktagi puthoraklaga security gi akanba chesing thaurang makhada Indian Air Force ki chopper da puraga makoi gi pongnafam lamdam da thinkre Ibo Chobaki Asiba Hakchang Public Crematorium da Poloi Cray. Langang the Langla Langjin Putokpangam Dabadagi Imung Manung na Pangong the most Sinduna Aroiba Mato Mangam Pangtokraba Pichi Mayum Ibo Chobaki Tawai Yao Draba Asiba Hakchang Adu Ngasi Minutong Public Crematorium da Poloi Cray. Assam Rifle na Sagol Sel Numita Jurchanpur District Hospital dagi helicopter da Purakiba Maitai Singi Asiba Hakchang Adugi Manung da Pichi Mayum Ibo Chobaki Tawai Yao Draba Hakchang Yarakibani. Lisi Priya Kanguzam Infal Yorakray. Angang oirabasu climate activist ama oina malem gi miyam na sakang nariba Lisi Priya Kanguzam ngarang Infal yorakre hauzik thokleba irang asina awaba nanglaba singda mating pinaba amasung state asigi manung hanjinba mafamda leiriba angang singda sana khonabagi lamda mating pangnaba thaurang tawri handak pangthokiba UN camp kunganipan gi mifamda su saruk yaki mifam aduda mahakna yamna angang oina fossil UL sizinaba lebnaba protest tawkiba adu tongan ba leiba kaya gi mihusing na thagat Fongdoki. Pausing asina pongna famgi maruoiba pausing oiri. Makatarak po na Sangay Express pauche dagi lakhatjari. Lining Laisoni Mofum Sing, Asoy Angam Tokandanaba Lokot Patavak Sing Kangalau. Jahi Sigi Metada Ikanguki Iranga, Mio Chamaga Humfudara Henbagi Punsi Mankraba, Manipura Lining Laisonga Marie Lainaba Mofum Sing, Asoy Angam Tokandanaba Lokot Liba Kongtang Sing, Supreme Court na Hapkiba Committee the Kanganaba Irainumita, Kwaidigi Wangba Wales of Asina, State Government the Kangan Craig. Yugi Makataba Warep Sing Lokre. Yu sungba putokpa Khomjinba leiba yonba thakpa thadok thajin amadi putok pusin tawba mafam kharada ayaba pikhibaga loinana pumnamak asi yengsinbada Manipur State Beverage Corporation MSBC Limited lingbada State Cabinet na yakre CM Secretariat ki Darbar Hall da ngasi nungthin CM Biren na preside tawduna pangthokpa State Cabinet mifam na MSBC Limited lingbada ayaba pikhibani Yu yonba thakpa amadi yonfam sing sin langbada chahi kunga mangagi makhada leiba miyoina yaroi hanadi chahi kunga mangagi lenga foba ayaba asipirammi Lining Laison tawfam mahailoi sang layeng sangi meter chamagi akoibada yu leiba yonba amadi thakpa yaroi National Highway gi meter chamngagi manungda yu yonfam hangba yaroi akonba wafam asi municipality na konba mafam dadi chatnaroi Lan nanglaba angang sing akiba mipaiba poknari Cookie zone narco terrorist sing na maitay gi yung may tharak pa horakibada thang utuk watuk paiduna maitay sing bukoy tantana duna fukiba nong may nakapto na hatok pikiba lan gi chaiting nang liba angang sing hauziksu akiba nikpa mipaiba amasung tumliba dagi fuk haugat pa lauba wakhan gi anaba mayok na duna lainari Kangpokpi District ta chahi lisang sitna khunda leita duna leirakhiba masagi chahi taraga humdoi khaktamak ngairiba class 9 tamliba lata wakalgi anaba oiduna akiba thukatpa nikpa mipaiba tumlambadagi fuk haugatpa mina wari saba taruraga hekta kappa hauziksu marakta tawduna leiri haina apokpi ibemsa na hai Masiga loinana Loktak Pat kadmana yamna maru oi CM Ekar taraga mangada tharamba popi yanthatuna manghankre me taruktagi mafam khangkhidraba anigi mathau mangam ngarang pangthokre haibasina Sangay Express ki ahanba lamaida fongi Matung tarakpasidi huyan ang pauche dagi lakhatjari. Giba lining gi mafam sing masak khangdokduna
list ama semlaga chayol anigi manungda piraknaba Supreme Court na Manipur lengakta khangankhre haiba headline asiga loinana relief camp ta leirakliba singbu Christmas saruk yaba ngamangani haina Manipur lengakna Supreme Court ta phongdokre sang puthokpa ngamdaba haibasi PPP gi office ta ngasi pangthokiba pawgi mifam amada wa ngangladuna Joy Kumar na hai mihat aduda January mioi sing phare haikrabasu ngasi phawba mahiroi ani adugi haksangi matangda ngasi phawba mari leinaba singna khangalakpa leitri masina takpadi lengakna phare haina phongdokkiba January mioi sing adu mara leitaba mioi singra natroga karigumba mihat aduda Janaba sing oirabadi kari maramgi ngasi phawba mahiroi ani gi haksangi langla langjin puthokpa ngamdribano haibasi asoba wahang ama oirakli pausing asina ngasi huyelan pausegi maru eba pausing oiri ngasigi oinadi Mami TV gi Khomjinba paudam matang asida loizare makha taba paugidamak mideng taduna lebiu mayambu amukha hana khurumzare